TV channel medyang tabiriba singbu nirmala thangjamna taram nokchari housing makha tarakpada lanthok sari gasi matam Wapham amade Rashi Phal ngasigi ahan bada lokachariba tongan ba pause thingdagi lokthok saba matam Wapham da sana laibak editorial kalam dagi lokachagi yu yonbagi athingba lokthok pa pomna makna yanaba mawongda wakhainana ba hotna minaba changi yu haibasi miyoi bana sizinaba miyai kawa sinjak singi manungda ama oiribani yu yamdana chang naina thakpana miyoi bagi haksang da kanaba fanghali haibasu madu kadai fawba chumbage haibasidi chapchana kanana su khangde adum oinamag yu asi Indian Constitution gi tare suba schedule da state list da yawbana state sing na magi state kamari lainaba law sing semnari India gi state khara natana ayamba state singda magi oiba kanglon sing semlaga yu yonari state kharadana yu yonbada athingba thamlaga chatharakli amaromda yu yonbada athingba leitaba state sing asigi manungda su sayol amada nongmaijinggumba akaknaba numit asi yu yolhandana dry day lauthokpasu yauri state sing asida yu yonbada athingba leite hairabasu state na magi state ki oina yu thakpa yabagi sahi sing leplaga akaknaba license pai ba lengakna sakhanglaba mafam singda yu yonbagi thabak tawhale Ladakh Kashmir Himachal Pradesh kumba ayingba lamda state singda masaki chahi taraga nipan suraba miyoi sing yu thakpagi ayaba piri adum oinamak ayaba state singda di masaki chahi kunga mathoi sudriba miyoi sing yu thakpagi ayaba pide Amarom da Himachal Pradesh na yu sungbagi thabak tawba natragana yonbada chahi taraga nipan gi makhada angang sing employee oina yahonbada athingba thame chahi tara nipan gi makhagi angang singda yu yolamba tarabadi miyoi adu yamlabada lupa lising tara amasung yamdrabada lupa lising ani fine oina thihanba yaure Manipur da su kumja lising ama chamapon mabudra mathoi dage lamdam asida yu yonbada athingba thamduna lakli chahi adugi April amadagi matam adudagi lengakna Extraordinary Gazette Notification Thoktuna Manipur Killer Prohibition Act 1991 chanan khibaka loinana state asida yu yon bathakpa thamjinba pusilakpa sungmana chingba thabak thoram singda athingba thamduna lakhe ek asigi makhada lamdam asigi leiriba schedule caste schedule tribe singna manat ki oiba yu sungbadi athingba thamde loinana military singi oina sizinaba Pusilakpadasu athingba asi thamde Manipurda kumja lising ama chamapon humbudra adwaidage hauraga nupi singna nisaban linkhatuna yu yauna mayai kabasinja ki mayokta ihau sagatuna lakle sanglaba chahi kuntrangani thoi asi Manipurda yu yonba thakpa sungba amasung puthok pusin tawbada athingba thamlaklabasu yu thakpadi adumak thingba ngamdana lakhe Manipurda naha kaya potyan yauraba yu thakpadagi hakchang soktuna sikiba kaya yaurakle state asi dry state ni haina lauthoklabasu thoram thaudo kayada yu asi mapung oiba mathel ama oina phongna handakta thaknadaba nate National Family Health Survey English singani taramapan kungi report ki matung ina Manipur gi oina chahi taramanga mathaki nupa sing yu thakpagi chang asi chada kontraga tare dasmit manga oire amaromda Manipur gi oina yu lana sizinabagi chang asi chada tarataruk dasmit taret oire haina Journal of Medicine and Life ki report na phongdok palaikre Manipur laingak na Manipur Killer Prohibition Amendment Act English singani subna ni pass tawkibaga loinana ariba ek adugi section khara semdokpa semjin tawke madugi matungda kumja lising ani tara manga da matam adugi oibo bina luchingba lengak na yogi athingba asi lauthoknaba hotnabada miyamgi ihaulakpadagi warep adu handokhi madugi tungda kumja lising ani tara ni panda Manipur Killer Prohibition Second Amendment Bill House da puthokraba matung Select Committee na thadakraba tungda bill adu pass laughs takhibani kumja lising ani kungani thoigi September kunda pangthokiba state cabinet ki mifamna Greater Phal area district headquarters sing tourist location sing amasung ka kundagi tadana leiba hotel sing dagi yogi athingba asi lauthoknaba warep lokhibani
warep adugi matung tarakpada kumjalising ani subna ani gi amendment act ki matung inna Manipur Killer Prohibition Act 1991 lauthoknaba ngarang pangthokibay state cabinet warip sulokibani loinana masigi Gazette notification lakliba December 6 thoknaba warep laukibani matang asida panjaningbadi laingakna lauriba firep asi matang mayokta lup kyan yaningdaba phongdoknarakpa leptri laingaki oinasu makhoigi khongthang asi achumbani khallaga tare tara thongna yenglaga lawba oigani khanjai miyamgi lup singnasu kunai asi miyamda oirakadaba fibam khallaga laingaki firep adugi mayokta leblakpa oigani thajai adubu chayetnaba thohandanaba amasung pumnamak yananaba warep ama ohennabagidamak laingak amasung lupsing punna phaminaraga wakhainaba puraknaba onabagi tangai fadaba lei haijaningi masini pujarakliba Sanalaibak editorial kalamdagi laukhatjaba matam matamgi Wapham makha tarakpada kangleipaki mairadagi muk laukhatjage Consumer gi hak miyam no mapung phana fanganana balayang honasi consumers movements ki ihau asi nongchuplom gi leibak singdadi yamna anganba matamdagi hauduna tangai fadaba masagi hak kanba ngamkhre adubu Manipur dadi consumer movement gi ihau asi haujik yamna chothana leire maduna consumer gi hak mapung phana fanghanana ba Manipur laingak na paikhatfam thokpa thabakki paikhatpa chungani lamdam sigi miyamna haujik thangnari basi Sendongdagi khanba lalonba singna pot ki mamal hena lauba pot ki sang natragana masing suna pidaba fattaba potna afawa sarga piba natraga masak manaba pot pisinba chana thaknaba chinjaki potlam kayada potyan tawraga yonsinbagi thabak asisu chathaba natte chathadaba natte asida natana karigumbada pot leina leite haiduna fanghandaba Sendong wangna lauba yanabagidama karisu khangjadriba pikliba angangsinggi thawaisingda fawba minungsi ulakte masigi khudam haibabu angangsingna thaknaba sangom leina losinduna thamlaga sangom fangan dabagi thabak fawba Indiagi mafam kayada chathaba yawkhrabani yamna kiningai oribadi miyoibana chanaba chinjakta potyan tawsilaga pot yonbadagi potyan tawba chinjak charubada miyoi kayagi punsi mangba yawrakpa asini Amaromda dukandar singna pot ki mamal hena laubada natana pifam thokpa chang suna pidaba arumba onduna yongadaba fi sanaba lang hare langkai haiduna semdok sadoktuna namtak tawduna yoli lumgadaba chang adu khanghande yum kupnaba jinga amadi che arumbada olaga yongadabani adubu masi ngakna tawde aduna pothok puthokpa sing haibadi manufacturer singna su masak manaba Nakligi pot puthorai yoliba potlam khudingmakta yansinbagi thabak chathai adum oinamak khudam oina gari thau diesel petrol na chingba fawba yansinbagi wathok hek thokli loinana bilangmati bag amada khaidoktuna yonkhraba masagi lumpham thokpa chang suna yonbagi wathok fawba adumak thokli karigumbada yum sanaba leingoi leipaki saruk yansinduna Yoli haibagi pendaba kaya amasu leiri pot yonbada sizinariba serfala khusemgi oiba serfala sizinaba kilo nungsing semdok sadoktuna pot ki arumba suna fanghandabagi thabaksu adumak chathaba yauri ngasi Manipurda yamna toina satchari chatnaribase pot leiba matamda paisa achoiba leite haiduna handana adum lohauba pot leibagi case memo pidaba case memo suktham thamdaba dukan kaya marum lei aduga consumer singna su case memo piu haide asumna consumer singna thengnariba masing lakngamdraba khudong thiba kaya asidagi ngakthoknaba amadi consumer gi yaifa thaurangi dama di Consumer Protection Act 1986 asi pung phana chana handuna consumer da makhoigi fangpham thokpa haksing chapchana fanghanana ba Manipur na laukhatpam thokpa thabaksing laukhatpa chungani loinana consumer singna su consumer gi hak adu mayek singna khangnaba honabada afawa oigani masini pujarakli bangasigi matam-matamgi Waphamda makha tarakpada ngasigi Rashi Phal lamu mayam puna taminasi
ꯃꯦꯁ ꯔꯥꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯏꯁꯪ ꯊꯧꯕ ꯌꯥꯗꯕ ꯑꯣꯏꯔꯕꯁꯨ ꯑꯌꯨꯛ ꯄꯨꯡ 12ꯗꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯅꯤ, ꯁꯦꯟꯗꯣꯡ ꯍꯦꯜꯂꯅꯤ, ꯃꯔꯨꯞꯅ ꯆꯥꯟꯕꯤꯔꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯏꯪꯊꯧ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ꯫ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯅꯊꯛ ꯊꯣꯡꯕꯒꯤ ꯋꯥ ꯇꯃꯛ ꯇꯥꯎ ꯑꯃꯗꯤ ꯍꯥꯟꯅꯗꯩ ꯄꯥꯡꯒꯦ ꯈꯜꯂꯛꯄ ꯊꯕꯛ ꯇꯃꯛ ꯄꯥꯡꯉꯨ, ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯃꯔꯝ ꯆꯥꯗꯅ ꯊꯧꯅꯥꯗꯤ ꯐꯨꯗꯣꯛꯀꯅꯨ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯧꯈꯣ꯫ ꯃꯤꯊꯨꯟ ꯔꯥꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯐꯥꯎꯕ ꯀꯥꯟꯅꯒꯗꯕ ꯈꯣꯡꯁꯥ ꯂꯩ, ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯟꯕ ꯊꯕꯛ ꯀꯥꯟꯅꯔꯣꯏ, ꯄꯜꯂꯝꯕ ꯂꯟ ꯐꯪꯒꯅꯤ, ꯑꯀꯤꯕ ꯊꯥꯗꯣꯛꯎ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯟꯗ꯭ꯔꯕꯗꯤ ꯀꯥꯟꯅꯖꯒꯅꯤ꯫ ꯀꯔꯀꯠ ꯔꯥꯁꯤ ꯃꯔꯨꯞ ꯃꯄꯥꯡꯅ ꯆꯥꯜꯂꯤ, ꯂꯟꯁꯨ ꯆꯪꯒꯅꯤ, ꯊꯦꯡꯂꯞꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯅꯤ, ꯑꯩꯅ ꯉꯝꯗ ꯌꯥꯗꯦ ꯈꯟꯅꯗꯤ ꯆꯠꯀꯅꯨ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯍꯥꯟꯅꯒꯨꯝ ꯐꯩ꯫ ꯁꯤꯡꯍ ꯔꯥꯁꯤ ꯍꯔꯥꯎꯕ, ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯀꯥꯟꯅꯕ ꯐꯪꯒꯗꯕ ꯑꯃꯗꯤ ꯅꯤꯡꯕ ꯃꯄꯥ ꯆꯥꯕ ꯑꯌꯨꯛ ꯄꯨꯡ 12 ꯐꯥꯎꯕ ꯂꯩ, ꯃꯇꯨꯡꯗꯗꯤ ꯑꯁꯥꯎꯕ ꯎꯠꯊꯣꯛꯀꯅꯨ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯉꯥꯡ ꯍꯩꯇ꯭ꯔꯕꯗꯤ ꯆꯣꯞꯀꯅꯤ꯫ ꯀꯟꯌꯥ ꯔꯥꯁꯤ ꯃꯔꯨꯞ ꯑꯐꯕ ꯈꯟꯕ ꯂꯨꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯂꯟ ꯃꯥꯡꯒꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡ ꯑꯌꯨꯛ ꯄꯨꯡ 12ꯗꯒꯤꯗꯤ ꯅꯤꯡꯕ ꯈꯨꯗꯤꯡ ꯊꯨꯡꯒꯅꯤ, ꯑꯣꯏꯖꯕ ꯊꯤꯕꯗ ꯈꯨꯠꯆꯥꯎ ꯊꯥꯕ ꯌꯥꯔꯒꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯔꯤ꯫ ꯇꯨꯂꯥ ꯔꯥꯁꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯖꯕ, ꯃꯔꯤ ꯃꯇꯥꯅ ꯅꯠꯇꯅ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄꯤꯕ, ꯑꯌꯦꯠꯄ ꯈꯖꯤꯛ ꯆꯦꯜꯂꯁꯨ ꯑꯆꯧꯕꯅ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯅꯨꯃꯤꯠꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯊꯕꯛ ꯄꯥꯡꯒꯅꯤ, ꯂꯟ ꯆꯪꯒꯅꯤ, ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯒꯅꯤ, ꯊꯧꯌꯥꯝꯕꯒꯤ ꯀꯣꯛ ꯁꯥꯕ, ꯃꯤꯌꯥꯝꯒ ꯋꯥꯈꯜ ꯃꯥꯟꯅꯗꯦ, ꯌꯥꯀꯥ ꯌꯦꯡꯅ ꯆꯠꯂꯨ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯠꯇ꯭ꯔꯕꯁꯨ ꯅꯤꯡꯕꯗꯤ ꯊꯨꯡꯒꯅꯤ꯫ ꯙꯅꯨ ꯔꯥꯁꯤ ꯈꯨꯔꯧ ꯊꯥꯡꯂꯝꯕ ꯐꯔꯦ ꯑꯃꯗꯤ ꯅꯤꯡꯕ ꯈꯔꯗꯤ ꯊꯨꯡꯂꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯄꯟꯕ ꯑꯃꯗꯤ ꯌꯦꯛꯅꯕꯅ ꯏꯀꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗꯤ ꯂꯩ, ꯏꯪꯊꯅ ꯂꯩꯈꯣ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯈꯔꯗꯤ ꯐꯒꯅꯤ꯫ ꯃꯀꯔ ꯔꯥꯁꯤ ꯀꯤꯕ ꯐꯔꯅꯤ, ꯑꯔꯥꯞꯄꯗꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯌꯥꯔꯅꯤ, ꯑꯣꯏꯖꯕ ꯈꯔꯁꯨ ꯐꯪꯒꯅꯤ, ꯂꯧꯁꯤꯡ ꯆꯥꯎꯕꯒꯤ ꯋꯥ ꯇꯥꯗ꯭ꯔꯕꯗꯤ ꯆꯥꯗꯤꯡ ꯍꯦꯟꯒꯅꯤ, ꯋꯥꯒꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯄꯥꯎꯗꯤ ꯇꯥꯒꯅꯤ꯫ ꯀꯨꯝꯚ ꯔꯥꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯐꯥꯎꯕ ꯈꯨꯆꯥꯎ ꯊꯥꯍꯧꯔꯣ, ꯑꯐꯕ ꯊꯕꯛ ꯄꯥꯡꯍꯧꯔꯣ, ꯃꯔꯨꯞꯇ ꯅꯠꯇꯅ ꯅꯊꯛ ꯊꯣꯡꯕꯅ ꯆꯥꯜꯂꯤ, ꯍꯨꯗꯩꯗꯤ ꯆꯦꯛꯁꯤꯜꯂꯨ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯀꯤꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯊꯥꯗꯣꯛꯇꯨꯅ ꯑꯣꯏꯖ ꯑꯣꯏꯊꯛ ꯇꯥꯟꯕ ꯉꯁꯤꯁꯨ ꯌꯥꯒꯅꯤ, ꯅꯥꯄꯜꯗꯤ ꯂꯣꯏꯅꯒꯦ ꯈꯟꯒꯅꯨ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ꯫ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯃꯁꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯑꯥꯏꯁꯀꯣꯝ ꯀꯦꯕꯜ ꯅꯦꯠꯋꯥꯔꯛꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ, GTPL ꯀꯦꯕꯜ ꯅꯦꯠꯋꯥꯔꯛꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ, ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯈꯨꯔꯨꯝꯖꯔꯤ꯫